कुनमापन सुबा ड्राइवर देना लाकपदा लेखिद्रबा ड्राइवर सिंगी मफमदा इकाई खुमनबा उत्पगा लोइनना तंपाकी मफम कयादा तोंगान तोंगान लुप कयाना नुमित असिबु पांगथोकली ड्राइवर सिंगना मियामगिदमक्ता कथोकपगा लोइनना लौरिबा थौदांग सिंगिदमक चाकथोकचगदबनि हाइना मिनिस्टर के श्यामना हाइरी अपुनबगी सक्तम सागदना बहोनबदा पंडित दीनदयाल उपाध्याय की वाखलोन तुंग इनबा मथौ ताय हाइना चीफ मिनिस्टर एन बिरेनना नहौना फोंदोरकली अमसुंग मणिपुर यावना ngasi लेबाक असिगी मफम सिनबा थुंगना नाट की चटनाबी अमदी लाइनिंग लाइसोनगा लोइनना मकर संक्रांति पांगथोकली मयाम खुरुमजरी अदम नेंगबिरिबसी इम्पैक्ट न्यूज नि आई पिंकी ओक्रमना हौजे पुंजासी फावबगी मरोइबा पाउसेंग मियाम द पिजरी ngasi manipur gi tongan tongan ba mafam singda kunmapan suba driver singi numit pangthok tuna leikhidra driver singi mafam da ikai khumna ba utkre khuman lampak ta leiba ISPT da pangthok ki ba kunmapan suba ningsing thoramadu da sarukya ki ba CAF and PD minister karam shamna thodok ama thoi haiduna driver union singna khudakta miyam bu wahan bayaba khongthang lokhat pi ganu haina pauzen kre All Manipur Road Transport Drivers and Motor Workers Union Sinduna Chathakiba Ningsing Thoramaduda Minister Shyamna Union Asina Mapung Fana Thabak Tawba Ngamnanaba Union Asigi Office Sananaba Lampinanaba Hotnajagi Haiduna Thazaba Piki Wafa Madu Union Gi Maikaidagi Office Sananaba Lam Ama Pibiu Haiduna Thoramgi Manungda Minister da Wakat Padagi Minister na Wafa Madu Fongtokibani Minister Shyamna Thoramatuda Makhatana driver ama oirabadi afaba driver ama oina bahotnagadabani driver oira haiduna isana isabu hanthana khakhalloidabani isana isabu ikai khumnagadabani haiki driver singing sing thoramni hairaga gari thoriba mioi sing ningthina laktabada minister na nungai tabasu fongdoki thoramatuda sarukya khiba mioi sing nasu gari thoriba sing yaudana khunai semba yaroi Ziri lambi lamsang dagi haflong tariba lambi laingakna ningthina sembiyu natrabadi hauzik toina gari chatliba lambi asi da matungda khudong thiba kaya thoklakpa yaba haiba wafam thamnaki ningsing thoramaduda khudong thiba thokdok kaya da leikhidaba driver singi ayekpa mitamda leikhidaba singi imung manunggi mioi sing amadi minister yauna miyamna hailai katki Thoramgi Manung Channa Hairangoithong Service Station ki proprietor Muhindro Nakatpa Lupali Singh Kun Manga ki senfam yauba afaba gari thobagi mana Salam Romenda Minister Shyamna Khusinaki Akhui ki life se driver de lai pusalai ba sing sak thau anything akhui driver sing pora ga akhui sar ge hingine अखोइना अखोइगी इथौ फजना तौरगा मियांगी सेवा तौरिसदा आइना चौथोक चरोइदबगी मरम करी लैबगे सिन ड्राइवर सिंग वारिसिदे अखोइ लैपाक लोइ खंगी लैंगाक सिंजु खंगी अदि लंबी दा थोंग दा थत्लिबा डिस्टर्ब तौरिबा मोइदगी दिफुबीबा चैबीबा लुट तौबीबा ट्रिटन तौबा इवन ड्राइवर फारगा पुबा नोंगै कापसनबा कोसनबा मेनी प्रॉब्लम फेस तौ अदो अखोइगी लैरिबा अवाबा सिंजे सॉल्व तौजे हाइ तारगदी Manipur driver union se ama khakta oina punjallaga all Manipur gi oina lairagadi whatever demand adi moina demand tobada tagani Nakal amaromda driver sing asi aikhoigi ima ipani kaidonungda makhoi butathi ta oina tawbiroidabani haina transport department gi deputy director BK Sharma na phongdokre Indo-Burma Sugnu Road Driver and Motor Workers Cooperative Society Limited na sinduna pangthokpa Drivers Day gi thoramda wafamasi phongdokhibani Brahmapur Nahabam Laikai de Leiba Basketball Ground da pangthokiba thoramatu da sarukya kiba singna leikhidaba driver singi mitamda leisu katuna ikai kumnaba utkibaga loinana driver singna lawriba thodang bu singthaki Thoramadu Deputy Director BK Sharma na hai driver singda lairiba thauna makhoigi lingjel asi miyamna khangbigadabani Nongju nungsa awa anathi dana aikhoigi nongmada changdaba yadraba potlam sing khak natana miyoibana hek pokpatagi siba faubada changba potlam khudingmak makhoina pusen birakpa ngaktani haina driver singbu singthaki loinana driver singnasu chahai thakhaidaba drug singdagi lapthoktuna amadi lamchat sajat chumna miyamgi thabak tawba mathau tai haina Deputy Director BK Sharma na makhataki अखोगी ड्राइवर सिनाव सिंसे मखोगी लिंजेन थौनासे अखोना मसी बि थकत तब ngमोय अमदु सैल्यूट तौदब सुंगा यारोय हाय फमसे आई याम चना थमजगे नोजु नोंसा अवाना चरा हेनबा हेनदब तुंब चाब खंगदना अखोई प्रजा सिंसिगी मणिपुर प्रजा सिंगी दमकता चानब थकनब
मरक्ता harassment mayam security enforcement check post ki atop mapang gi lamgi Assam gi jaga ga Nagaland gi jaga ga awa kya mayok na ba lambi phatta bagi khudong cha do ba ado gari solak bagi gari gi part sin bagi mapu ga driver ga kayam waram ngani lambi phatta bani na koi lambi si mostly am phatta bani ko gi se masi ko awana kya ji thengna ga akoi mayam thakpi ri ba yokpi ri ba makoi sia akoi gi di makoi lai guru gumani ado imai pa gumani All Manipur Petroleum Tankers Drivers Union Imphal na susinduna lairi yengbam makhalaikai gi Napungkhong Community Hall da numit asi palan tauki. Thauramadu driver haibasi khunai amada yamna maru oiba sinfam amani masida tonba chawbagi wafam leite haina Manipur Legislative Assembly ki Speaker Y Khem Chana phongdokre. Speaker na makata na phongdokhibada Sydney na chingba chawkhat palamgi achauba city singdadi driver singi sinfam da leiba miyoi singna yamna chawthok na hingnei maramaduna Manipur da leiriba driver singna su isagi sinfam bu tonthana yengloidabani haina phongdokhi loinana driver singi chawkhat thorang lakpada speaker na angamba mateng pangjage haiba wafam su miyam da thamki Thauramadu da saruk yakiba Manipur University gi Economics Department gi faculty member Chinglen Maishnam na phongdokhibada driver haiba sinfam asida kanglup ki khetnaba amadi yeknaba leite mafam khudingda driver ki marup lei loinana Manipur gi apunba gi saktamda kaihandana thamnana ba hotnabada driver singi achauba thodang su lei haina phongdokladuna driver singi yaifa thausil haiba scheme sing government na paikhat haning bagi apamba su phongdokhi Istorna koi koi maksi mai magi tongan masih babam pilih ala kari thoba isi babam ni masih dah tuan pas job ni itu kulit driver singi driver ni kiri muka ada segi lega ki mateng daga laku tang dai lega ki sasan dia aku tidak tiada tu ai sagi sakti manungga tel muka ada mateng segi jadi Papang dong mati hai jaru dai, lain kali tuan sege. Oil Tanker Drivers Union Manipur na susinduna drivers degi thauram malom da leiba oil depot ta pangthoki. Thauramatu da saruk yakiba Mayai Lambi Service Stations and Imphal Oil Agency gi proprietor S Menon na phongdokibada haukiba ing listing amaga chamapan marfumapan da thokiba laibak thiba thodok amada masagi duty pangthok lingeida driver ama laikide. Thodok adubu pendaba amadi nungaitaba phongdokladuna matam aduda driver singna koirangeita leiba matam sangna strike chathagi thodok aduna haurakfam oiraga olakpa chahidagi ngasi faubada leptana January 13 asibu drivers day haina palan taukhibani haina phongdokhi loinana driver amasung gari mapu oiriba singi marakta achet pathajanaba amadi nungsinaba mari thamba ngamlabadi driver singnasu mathauda hena pukning changba ngamgani haina phongdokhi Thauramadu da saruk yakiba oil depot ke manager D Maring na phongdokibada driver singna yarbe makai yu na chingba nisa season nadana gari thobiyu amadi ningsing numit asi tongan ba union singna tongan ba mafam singda pangthok pagi mahutta apun bagi saktam adu sagatuna amatta oina punna pangthok labadi hena mapung fagani haiba wafam singsu phongdokhi Thamui sengna aikoi culture se utpada kar lai Alda, aina singna haijan ini di nungsi keraba ikoi driver isin nausi, aduga layu keraba ikoi nungsi jaru, mayam singna ikudu ligo ina driver amagi sin kerja, akoi singna owner topsi, ikai kumna bo utsi, makoi ijat pise, adu ida makari, ikoi na nasi ki, cuma ban numitse, ikoi na nungsi janiba. Drivers Day na lakpaga iroina na masaki matau pangthokpada laikhidraba driver singi mafamda Chief Sena Manipur State Unit na awaba phongtokpaga loinana ikai khumnaba utlakli loinana driver singi yengduna athuba matamda Manipur lengakna National Highway Protection Force thamnanaba hotnabiu haina su Chief Sena Manipur State Unit na appeal tawrakli wafam asing asi babu parada leba political party asigi office ta pangthokiba paumi singa unaba amada party asigi president M Tombina phongdorakpani Mahak na makata na phongdorakhibada driver singdagi potchai puthok pusin tawbada illegal oina tax kaya lauri pumnamak asi government na tuminna laisin biganu haina phongdokhi driver singna thengnariba awaba amadi khudong chadaba kaya asi ubiduna BJP na luchingba lengak asina driver singi yaifa thorang kaya
पाइखलकनी हाइबगी थाजबसु थमली हाइना एम तोम्बीना मखाताना फोंदोरखी पोलम पुनमक पुबा लाको मतमदा पैसा पियु यादरग गाड़ी लोकत इंधबा गाड़ी मई थाबा पैसा पियु यादरग ममाय ब्लू लेम कामसल हाटपा मिहा थिन हाटखिबसिंग से मसुमाइन तौना फ्रेमवर्क एग्रीमेंट NACN की फ्रेमवर्क एग्रीमेंट सेंटर न लुमन लौरिबदो मदमाइन तौदना शिव सेना न ngasi हाजरिबा छे मणिपुर मियाम की अरुबा समस्या सिंगी मनुंगदा मसिसु अमने न अथु मतम नेशनल हाईवे प्रोटेक्शन फोर्स थंबियो तोंगान बा संस्थान कांगबु पुनमक की इलीगल टैक्स मयाम सिना लुपा 10 पीब पोत 10 यौरबा 10 पीब पोत 90 यौरबा मसी भोगदा सरकार न तासनदन उसनदन लेबाइसे मसी मियाम की यहुं गाइबनी हाइबसे मसी शिव सेना की मकेदि थमजरी All Manipur Interstate Winger and Cruiser Drivers Welfare Union nasu union asigi oina ahumlak suba drivers day pangthokre numit adu union asina sinduna Imphal East ki khurai nandaibam lekai de leiba Social Standard Club ki lampak ta pangthoki thauram adu da saruk yakhiba wangang loisingna chingmi tami pullaga leiba lamdam asida driver sing asi leiba ki irang ihau amasung thokaningda ba thokdok kaya da awaba fangliba group singi manungda winger thoriba singsu amani awaba kaya mayok nakraba amasung mayok nariba driver sing amasung makhoigi imung manungi mioi singi damakta lengakna kanagadaba mateng pifam thoi haiba wafam thamnaki thauram aduda leikhidraba winger thauramба singki ayek pamitamda leikatune kai khumna utpaga loinana afaba gari thauba miyoigi manasu khusinaki driver ki chilnau sing asi akoi awa nongai mayam si noi yawi nagrabani haujisu mu manipur ki issue se akoi haiba ngamde cancel lakpa yai masi gum mayam ase akoi thengnaba tabani aro thengnaba haibasima koi ki pukning da कोई वाखल दा कोई चप युंबा कोई फिरेप अमर लेर कांदा कोई लेबा की दब मक्तनी मियाम की दमक्तनी खल्ला कांदा कोई थेंगना गदौरी बनी अदुगा एयर लिफ्टिंग की करी खुदोंग चाबसिसु अखोइदा फंगदबा अदुगा इसिंग लंबी की हाइबसिसु अखोइदा लेतबना मरम ओइरकांदा हाइरिबा कंगफाल की लंबी सिदा अखोइगी गाड़ी सिंगना टाटा ट्रक सिंगना बस सिंगना विंगर सिंगना तोंगान ममोंगदा पुसलागांदा अखोइना ngasi मियोई कया की पुंसी से हिंगी हाइबदा हाइमन बथोए पंडित दीनदयाल उपाध्याय गुम्बा खेतनाबा लेतबा अपुनबगी सक्तम सागतलबा लायोय ख्रबा लुचिंगबा सिंगी खोंगुल्लिबा मथौताई मसिना अमता ओइबगी वाखलोन सागतपा ngamgani हाइना चीफ मिनिस्टर नोंथोंबम बिरेना फोंगदोख्रे लोइनना पॉलिटिक्स तौबदा नेशनलिज्म की वाखलोन हाना मांगजिल थागदबनी हाइनासु चीफ मिनिस्टर ना फोंगदोखी वाफम असी निताइपा चुथेक्ता लेबा बीजेपी ऑफिस दा पांगथोकपा मनामतुम येंतोकपगी थौरम अमदा फोंगदोखिबनी मनामतुम येंतोकपगी थौरम अदु पंडित दीनदयाल उपाध्याय बर्थ सेंटेनरी सेलिब्रेशन कमिटी ना हौखिबा चही की अक्टोबर अमदा पांगथोखिबा स्टेट लेवल एसे राइटिंग कंपटीशन अमगा मरी लेनना पांगथोखिबनी लाइफ एंड कंट्रीब्यूशंस ऑफ पंडित दीनदयाल उपाध्याय टुवर्ड्स नेशनलिज्म हाइबे हिरमदा पांगथोखिबा कंपटीशन अदुदा अहानबा पोजीशन ताक्रबा सीसी हायर सेकेंडरी स्कूल की महिरोय नहाकपम जेबेटोदा सेल की मना लुपा लिसिंग कुनगा लोइनना साइटेशन अमगा सर्टिफिकेट अमगा पीखी लोइनना अनिसुबा पोजीशन की ओइना सेल की ओइना लुपा लिसिंग 15 गा साइटेशन अमगा सर्टिफिकेट अमगा पीगदबा अदु महिरोय अनि चप मानबा मार्क फंगबदगी अनिसुबा पोजीशन मखोय अनि ताबना सेल की मना अदु महिरोय अनि अदुदा तंखाई फंगनखी अनीसुबा पोजीशन ताक्रबा महिरोय अनि अदुदी विक्ट्री हाई स्कूल की KSH चिंगलेंबी अमदी हार्वर्ड स्कूल की S हिरोनिकानी नाकलमरोमदा अहम सुबा पोजीशन ताक्रबा L मेमीदा सेल की मना लिसिंग 10 गा लोइनना साइटेशन अमगा सर्टिफिकेट अमगा पीखे बीजेपी ने लापगी लोइनना दीनदयाल जी की अगुंबा लोलगा थमबा मगुल मयाम अमा इखोइदा खंगएबसे Mamang Sutoki, Dildayal ji Kanano, and I quit about question to. He was a freedom fighter. Karamba freedom fighter, one India. Canabalate Bangasi, Prime Minister Modi is in a live, one India. I'm a charge in a live, one India. I have the founders in Pirambadumba, leaders. I could get leaders in, I could get Ningto Sing, I could get Labak Sambiramba, I could get Sambi Sabirma Mayas, Kangbatra Makoi, Kongun Libatrakarle, Makoi Mafam. Makoi na salam balambi da ikoi
मोगी फुट स्टेप टू द फॉलो तब दरकार ले अदु कन्नदा अखोगी लेबाक सिगी वननेस अमा टोयबगी वखलोंदु सागतप ngамगनी India की Union Minister of State for Home Affairs Kiran Rijijuna London da laiba Manipuri singda framework agreement na Manipur की territorial integrity da karigumba makhal amatagi akaiba piroi haina phongdokre Impact News na fangba pawda London da laiba Indian High Commission ki hall da laibak adu da laiba Manipuri singa unaba amada wafamadu phongdok lambani hairi Ziribam dagi London da laiba thoiba kauba miyoi amana Manipur ga lainaba mari da wafam khara hanglubada wafam adu Rijijuna phongdorakibani Nupi khunaibu awangba thakta chingkhatnaba hotnabada achauba thodang lauramba All Manipur Women's Association gi founder president Laikhidrabi Rajkumari Mukhragi marfutaruk suba mapokumon thoram pangthokre Purana Rasbari Nongmaibungda laiba association asigi complex da pangthokiba thoram aduda Laikhidrabi Mukhragi ayekpa mitamda miyamna hailai katuna ikai khumnabu utkhi Panbayai founder president asina hinglingai matamda nupa nupi thong manana chatminabagi manglanda complex asida kana laijadrabi ahal oirabi nupi singgi oiba old age home ama linkhatlambani mahakna nupi khunai gi damakta lauramba thodang singbu tunginba oina complex asida swadhar grehe haina mingthonba Manipur gi oiba amadi imung manungna inthokpiraba nupi singgi leifam amadi arapa mafamdagi imphal da thabak tawduna leibi nupi singgi oiba khongnang devi working women's hostel thamduna association asina miyam gi damak seva tawribani Unauthorized oiba organizations singna senda lambi oina mahiroi singi talent search examination kaya pangthokpagi thawong chatharakliba asi mari leinaba authority na mityeng changbinaba All Manipur Students Union MSU na appeal tawrakli DM College campus laiba MSU gi mahiloi sangda paumi singa unabada mahiroi loop asigi vice president Peter Laistrom na haikibada talent search examination tawgani haiduna unauthorized organization kayana namthak tawduna mahiroi singdagi sel talabra haibagi chingnaba leire asigumba thawong asi mari leinaba singna thing haudrabadi lamdam asigi mahi masingi kanglonda asoiba kaya lakpa yabagi akiba leire ngasi su Aggrandized Humanitarian Institute Koba organization amana class 5 tagi 10 faubagi mahiroi singi oiba talent search examination ama DM College of Commerce da pangthokna na bahonaki adubu examination gi matam yorakla fauba asin arang amata laktabadagi irang thoki thogdok asida MSU na yengsilubada drivers day leibana examination pangthoktabu oiramki Examination yaitokpagi mangjauna na pidabana irang thokibana maram oiraga ngasi pangthokadaba examination adu thasigi tangkun mathoida pangthokpa haina yanaba puraki loinana organization asina asigumba aranba tawbagi damak hantak pangthokadoriba examination asinatana makhataba examination pangthokpada MSU na athingba thamle hairi Aggrandized Humanitarian Institute na asigumlaba competitive exam sinba asi handakisina aroiba oina sinba haina MSUga yanare adu unauthorized organization singna haiba asigumlaba competitive exam satragi mamal yamlaba exam asigumba unauthorized oina silakpada the school singi authority sing college ki center pigadaba authority sing aduga parents sing aduga mahiroi sing nasu fazana monitor tawbiraga recognize oiba adugumbagi competitive exam doina yaubinaba haina MSU gi site gi appeal tawri Yairipok Ningthaunai da laiba Madrasa Husaini ya Asrafia gi tarasuba Salana Jalsa chahi gi budget mifam amadi taruk suba Dastarbandi Hasfiz loibagi koget yet bagi thauram ngasi madrasa asigi campus ta pangthokre Madrasa asigi managing committee na sinduna pangthokiba thauram aduda Manipur lenga ki Mahut Town Planning, Horticulture and Soil Conservation amadi Forest and Environment ke Minister Thaunazam Shyam Kumar Darul Ulum Markaz Lilongi Vice Principal Al Jahaz Maulana Muhayyuddin Mazahiri amasung Ziribam Assembly Constituency ki MLA MD Asab Uddin Yauna miyamna saruk yaki
Madrasa asigi Secretary MD Muzivir Rahman na chahi gi budget miyamda thambada hai. Hazarat Maulana Saikhul Islam Hussein Ahmad Mudini Sahib Rahabu Ningsingduna Lining bagi pandamda Al-Zahaz Maulana Nizuruddin gi lamjing makhada madrasa asi English amga chamapan homfunipan homfumapan da lingkhat kibani. Thauramadi manung channa madrasa asi ki mahairoi MD Nias Shingabu Hafiz Haibadi Islam lining gi khwaidagi senglaba Quran Chinfa puba loisin bagi koket yetki. Lamdam asida Kasar Silchar Bangladesh amadi Myanmar dagi haizalaktuna mahum sariba Muslim singidamaktadi lamdam asida makhoi gi hak leite haina Maitai Nationalist Organization na akanba wafam thamlakli. Lup asina thadorak pachero lamagi matung inna yumnak sagai piduna khunda minaraklaba Maitai pangal singidamaktadi lamdam asida chap manana hak fanghanbada athingba leite. Atopa lamdagi haizilakpa singbu Maitai lol khangi haiduna Manipuri ama oibagi chakthung piba yaroi loinana Maitai pangal singnasu makhoigi chakthung munkidanaba wakhal khanthaminasi haina makha tarakli. Popular Front of India na sinduna India gi leiriba lup asigi masa loisang singda pangthok pagum state asidasu scholarship yenthokre. Front asigi state unit na sinduna 2017-18 gi ahan term oina ngasi unit asigi office ta scholarship yenthokpagi thauram adu pangthokibani. Thauram adu da unit asigi state president Wahidur Rahman na senthok lambi chauna leijadraba mahairoi singna makhatana awangba thaki mahi masing tambada pukning thawgatpaga loinana makhoibu awangba thaki administration da laktuna leibaki afaba thabak thauram Tauraknanaba pandamda 10+2 loiraba minority mahairoi singi maraktagi khangatuna scholarship asi pibani haina fongdokhi. Angakpa ama oina thauram amagi chief guest laktuna ngaiduna leiraba fauba thauram sillangliba miyoi sing thiba khangdabadagi thauram yaudana hankhre. Thaudogasi North East Federation on National Trade na sinduna Nefit India Asian Roadshow cum Friendship Car Rally flag off tawbagi thauram pangthokani haiduna Kangla Gate mamangda lengak asigi Law and Legislative Affairs, Health and Family Welfare, Arts and Culture amadi kadagi Minister L. Jentakumar na laktuna leiraba fauba thauram sinlangliba miyoi amata leitabadagi hanki. Thauram adu coverage taunabagi haiduna local news channel amadi print media gi mihut kayasu thauram adu coverage taunanaba ayuk pung 8 dagi ngaiduna leikhi adubu thauram sinlangliba miyoi amata leiramkhide. Thauram adu gi matangda Kangla gi akoibada ngak sengliba miyoi singda hanglubadasu Kangla ada Kargi rally gi oiba thawam pangthokpagi pau leite haina fongdorakhi. Tamil Furup ki khwaidagi chauba kumhai ama oiriba laurok kumhai Pongal Moredasu pangthokre. Chahi kayadagi Moreda chathaduna lakliba numit humni chupna pangthokadoriba kumhai asi yangkhairak suba oina Tamil Sangam Moregi matenga loinana Sunrise Club ki lampakta pangthokpa haukre. Kumhai adu ngasi ayuktagi hauna Tamil Furup tanatana atopa Furup kayagi miyoi sing yauna pangthokpa hauki. Kumai hodokpagi thauram adu chatnabigi matung inna chahi amagi anauba mahi marong amadi chaknau tamduna Ishwarda katkhi. Kumai asigi aroiba numitta ima kondong lairembi ki khubamda ira thauram pangthokani hairi. Imphal City bu satellite town ama ohenanaba amasung Manipur da Asian University ama lingnanabagi matangda nongmagi oina khananaina kre. Khananainaba adu SR Institute of Manipur Studies na sinduna State Central Library gi Archives Hall da pangthokibani. Thauram adu da saruk yakiba singna mi amadi gari masing henkalakliba sida Imphal City asi satellite town ama oihaudragadi chahi kharagi matungda awaba mayoknaragani hairi. Asian University ama hanglabadi Manipur University da mingchanba konadriba mahiroi sing mapan lamda chatpa leptuna lamdam asida awangba thaki mahi tambata natana thabak fangdabagi phangnanabagi khudong chabasu fangani haiba wafam thamki.
एशियन यूनिवर्सिटी लागदी अखोई लाइक तम खोपदसु मसिना याना मतेंग पांगदब अदगी अमना यूनिवर्सिटी लेरब मतमददी अखोई ऑटोमेटिकल है तारे इंफ्रास्ट्रक्चर मैम लाकनी अदना अखोई इकोनॉमिक कंडीशन फगतकनी अद सुगमा एम एन ऑब्जेक्ट है तारे मसिदगी मणिपुर दसु अखोई ऑनरेबल एजुकेशन मिनिस्टर ना हाइबी खबदु अदुदा सपोर्ट तोबो इन है तारे अखोई मणिपुर दसु अथुबा मतमदा अखोई एशियन यूनिवर्सिटी अमा लिंगननाबा होनबा है तारे अखोई डिमांड कमिटी अमा सेमगे अदुगी पांदमदा अखोई ngasi डिस्कशन से पांथोकसाबनी थादौ स्टूडेंट्स एसोसिएशन अथोपा चेरोल अमगी मतुंग इन्ना तोंगान तोंगान बा डिमांड सिंगदा जनवरी 13 तरुक्तगी अयुकी पुंग तरुक्तगी लुप असिना कौखिबा पुंग 13 तरुक्की इम्फाल मोरे लंबी बन अदुबु मियामना सौगतपीदुना मपुंग फाहन बिनबा पाउजेलकली मतंग स्वाई से ब्रेक अमा लौजगे ब्रेक की मतुंगदा मणिपुर यावना ngasi लेबाक असिगी मफम सिनबा थुंगना नाट की चटनबी कयागा लोइनना मकर संक्रांति पांगथोकपगी पाव अमदी मणिपुर अमसुंग मालेमगी तोंगान तोंगान बा ई पावसिंग पुदुना लाक्चगे इंपैक्ट न्यूज पु मिएंग तादुना लेबियो एजुकेशन मिनिस्टर थोकचोम राधेश्यामना टाइम्स इंस्टीट्यूट ऑफ मैनेजमेंट एंड टेक्निकल स्टडीज की ई कैंपस अमा ngasi हांगदोखरे मणिपुर यूनिवर्सिटी नॉर्थ गेट मनिनई कॉलोनीदा नौना हांगदोखिबा सेंटर असिदा रोबोटिक्स यावना तोंगान तोंगान बा अनौबा कोर्स कया लमदम असिगी महाइरोय सिंगदा तंबगी खुदोंग चाबा फंगनगदौरी ngasi gi thoram aduga mari lenena एजुकेशन मिनिस्टर थोकचोम राधेश्यामना नौना हांगदोखलिबा सेंटर असिना लमदम असिदा लेरिबा महाइरोय सिंगी पोटेंशियल हेना फबा मतमगा चुनाबा मओंगदा ओंथोकपा ngamgani हाइबगी थाजबा थमखी महाइरोय सिंगना मैनेजमेंट अमदी टेक्नोलॉजी की हाइथोय सिंगथोइबा लेनना बसु मिनिस्टर ना अपील तौखी ngasi gi thoram aduda एजुकेशन एस की डायरेक्टर थोकचोम किरण कुमार टाइम्स इंस्टीट्यूट ऑफ मैनेजमेंट एंड टेक्निकल स्टडीज की सीईओ राजकुमार शर्मसु सरप्याखी Without management and technology, it is going to be very difficult for us to lead a meaningful life. Aduna education high bisida akoina management aduga technology yaudragadi akoi hujikti life has become very fast, very competitive. So if you don't know how to manage and if we do not know how to use the technology aduragadi akoi we cannot become successful persons, and also it is going to be very difficult for us to lead a meaningful life. लिलोंग हाउरेबी कॉलेज की सेंजा थुमजा चथबा प्रिंसिपल इंचार्ज एमडी साहिदुर रहमान बु कनखत्तुना थंबगी महुत्ता महाकी मथक्ता एनक्वायरी चथदुना कॉलेज असिदा थोकलिबा वाथोक असि अथुबा मतमदा लोइसिंदुना लेबाक मियाम खंगना चैराक पीगदबनि हाइना सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM ना चेरोल अमदा लेंगा की पुकनिंग चिंगसिलकली मसागी अनाबा अमदगी हगत कांखतपा ngamdana लेरिबा थौबाल डिस्ट्रिक्ट की हैरोकपा 2 तोमाल मखोंगदगी लाइश्रम बोरचंद्रा चही 19 अपोकपा एल मधुगी लायंगबदा मतेंग ओइननबा हैरोक फोरम व्हाट्सएप ग्रुप की थौमी सिंगना ngasi अनाबगी युमदा हकथेंगना चतुना सेल गी तेंगबांग पीख्रे WhatsApp group asigi president Moirangthem Tombana Laisram Borchandra Hawat Kangkhat ngamdana leirakpa chahi ahumuk sure mahak lau ingkhol fauba yonduna layeng lakpani amadi hantak Guwahati gi Rahman Hospital da layeng lubada mahak spinal cord ta sokpani operation tawraga phagani haiba khangle Operation Pangthokpada lupa lakh anirom changlabayari masida hairok forum WhatsApp group ki maikai dagisu Borchandra gi layeng bada khajiktang oirabasu mateng pangnana bahaiduna forum gi thomi singna ngamjaba senfam puthokna raga ngasi mateng asi pangbani tungdasu awa na taraba singdasu forum asina ngamjaba mateng pangkhigani hairi मियामना प्लेराइट अमा ओइना सखंगनरबा कक्चिंग निंगथौ लेकाइदगी नावरेम कालीमोहन ngarang January 13 दा मसागी अनाबा अमना मरम ओइदुना लेखिद्रे महाकना लेखिदबदा साहित्य सेवा मणिपुर कक्चिंगना ngarang नुंगथिल लेखिद्रबगी संघाइदा अवाबा फोंगतोकपगी मिफम अमा पांगथोखरे लेखिद्रबगी थवाइना लाइरमलेंदा इंगना चिकना लेरुनबा मिनिट अनि तुमिना लेपतुना अवाबा फोंगदोखी सुमांग लीला की फंपाक्ता मियामना थोइदोक हेंतोकना सखंगलबा सुमांग लीला लुप लमजिंगबा आर्टिस्ट एसोसिएशन नौना पुथोकपा तांगजबी मतंबा की याइफथौनी थौरम पांगथोखरे थासिगी तांग 19 दा पांगथोकदौरिबा मणिपुर स्टेट कला एकेडमी फेस्टिवल दा सरुक यागदौरिबा सुमांग लीला असिगी
Arun Kumar Laishram की मयेक्ता कला की लमदा सकनाइरबा पद्मश्री अवार्डी नबा वारेपना डायरेक्शन पीबनी सुमांग लीला असिना ऑर्फन होम सिंग द लैरिबा कना लेजरबा अंगांग सिंगना ओइरकपा याबा ऑर्फन होम सिंगी खेतनबा अमदी अंगांग करबार तौबगी मतांगदा मियामदा पाउजेल पीरी Jazz amasung Zumba fitness ki matangda nongmagi oiba workshop amang ngasi pangthokre thoramasi Nagamapal da laiba the gym fitness ki matenga loinena Nagamapal lama bam laikai da laiba Disangai hotel da pangthokibani ngasi ki workshop aduda Mumbai da base tauba Navratra India dance theater gi dancer Biswa Ranjan Sapamna miyamda international dance ki matangda takpi tambikhi Thobal District Police Commando की कांगबू अमना KCP नोयोन ग्रुप की कैडर मा फारे फारबा मियोय अदु टेक्चम मयाई लेकाइदगी सोइबम एलेक्स एलियस पुंसीबा चही कुनमाथोय अपोकपा इतोनी Impact News na fangba pauda Alex asi ngarang Thobal Commando amasung taruk suba Assam Rifles ki apunba kangbu amana tekcham mayai lekaida chathaba thibuhumbagi thabak amada fabani hairi Imphal West District ki North AOC da laiba MS&T Enterprises ki mamang thangba gate ta China na saba hand grenade ama thamlamle hairiba hand grenade asi ngasi ayuk pung 8 kun chatpa matamda thengna rakhibani Pawhek fangbaga Imphal Police Station ki personnel sing amadi State Bomb Disposal Team mafam aduda changlaktuna bomb adu laukhatkhi tungda bomb adu lamfel dumping area da ayuk pung 10 makhai taba matamda asoi angam yaudana pokhai hanki Hauzik faubagi oina bom adu kanana kari maram gidamak thamlambano haiba claim tawrakpa laitri Narcotic Affairs and Border Police Station ki team amana nupa ama lupa lakh ahum galising marfutara ki senfam oigadaba heroin number 4 gram chamaga marfutara mangaga konana fare Farba miyoy adu Churachandpur district ki Nungsek Punji dagi MD Alir Udin chahi yankhai mathoi apokpa Formuz Alini Alir asi ngasi numit yungba matamda wahengbam laikai ziri parking da fabani hairi Education Minister Thokcham Radheshyam na ngasi Education Department ki Sarva Shiksha Abhiyan SSA State Mission Authority Manipur ki calendar phongkre Thauramadu da mahak na hai English singani subna tarama nipan gi oina Education Department na official oina chahi gi paikhat gadaba thabak thoram amadi government school singda chathagadaba academic curriculum gi matangda ngasi fongliba calendar asida sugai na marik chumna yaure masina mahiroi amadi oza singna paikhat gadaba thabak thoram singda hena mamutana paikhat pangamhalagani hairi Right to Education ki matangda miyambu hena khanganana papandamda video amasu ngasi ki thoram ki manung channa release tauki District Police Commando Thobal amasung taruk suba AR gi apunba kangbu amana gari huran bani haiba miyoy ama fare farba miyoy adu kaikhu mayai lekai dagi MD Wahidur Rahman chahi kuntramari apokpa fazurni Impact News na fangba pauda Wahidur asi ngarang Lilong Arapti thong manak tagi ka payariba maru ama yauba .32 gi pistol amaga konana fabani hairi Youth Development Club Urembam Awang Lekai ki holda mafamadugi mera paibi sing amadi patsoi police ka punna khusam naduna aikhoi gi thodang sing haibe hiramda nongmagi oiba khananena bagi mifam ama pangthokre thauramadu da patsoi police ki OC KS Dilip Kumar na police ka miyam ga lainaba mari fagatlaba matamda afaba khunai ama purakpa ngamgani miyam nasu police ka afaba mari thamduna chawkhatpa khunai ama oihanna ba hotnasi haina phongdokhi ISEC Academy for Teachers Training Thobal na sinduna mamang chahi gi December 19 dagi tha ama chupna chatharakpa Kids Winter Break Camp haina mingthonba Non-Residential Children Program ama ngasi tongan ba cultural program kaya ga loinana
TDTTA Thawalgi Indoor Hall da loisinkre tha ama chupna chatharakhiba camp adugi saruk ama oina luna nana thamsi amadi traffic ki niyom ngakna chasi haiba thimda Thawalda Mahairoi singna rally chatki loinana drawing, hiking, coloring, painting, handwriting, singing and dancing, medical and dental checkup, computer handling, speaking English amasung sightseeing, toursing pangthoki amadi saknairaba singa unaduna interaction program singsu pangthoki Chahi mangadagi tarahumdoi faubagi manungda laiba Mahairoi kuntra mangana camp aduda saruk yakhi amadi makoida ngasi certificate singsu yentoki baga loinana makoigi haitoi singtoiba singsu miyamda utkhi Mamangda pangthokiba panchayat election da mai paklaba Nambol Assembly constituency ki mihut singh taram na okpagi thauram Nambol Block Congress Committee na sinduna Nambol gi Congress Bhavan da pangthokre ngasi gi thauram aduda Nambol Assembly constituency ki MLA N Lokena BJP na lengak pairabadi Manipur gi miyam na ehenba khudong chaba kaya fangani haina phongtokhiba adu kadai fauba fangabagi haiba wahang hangbaga loinana paliba anoba BJP lengak asina miyam da Englishing ani ga subna koni toi faubagi manungda yumthong khudingda thaknanaba ising pigani haiba wafam aduda mahakna chahida constituency amagi lupa lakh nifu khak asina karamna hairiba asi oithok kadauribano haiki Aikoi 2022 bogi manungda Bharat ki amagi Manipur ki yum thong khudimaka thaknanaba ising pidakane na lawre 2022 nasi ki handaki tam sini yabio handaki oina budget ta yauri budget Nambol kendra ki oina budget ta yauri budget somagi lupa lakh pu yawe Sanaba water supply scheme sige pipe nei ne kiche chota ta ki lupa lakh ni pu adu lagi sahi mana lakh ni pu wala kadi aikoi sahi manga ai lupa crore ani khatami aikoi 2000 Hauzik sanabagi pau Kuntra Mari Suba Men's State Polo Tournament ta ex Polo Club Wangkhaina 13 Suba Women's State Polo Tournament na Thangmaiban Youth Polo Club na amadi ahanba under 16 Boys State Polo Tournament na Tentha Polo Club na winner oibangam kre Sagol Kansi Sagol Kangje Yokhatsi Mapal Kangje Bui Sengkhatsi haiba wakhalonda All Manipur Polo Association asinduna ngasi Mapal Kangje bungda sanakhiba Polo Tournament asigi nupagi final da ex Polo Club Wangkhaina Manipur Police Sports Polo Club Pupanjil Mari Ohumda maithiba piram laga Polo Tournament asigi winner oiduna certificate amadi trophy ga loinaba selgi mana lupali sing kuntra amadi runners up tahauraba Manipur Police Sports Polo Club Team B na certificate amadi trophy Figa loinana selgi mana lupali singkun fangki tournament asida nupigi winner oikraba Thangmaiban Youth Polo Club na certificate amadi trophy ga loinana selgi mana lupali sing taramanga aduga runners up tahauraba KNMM Riding School Singjamaina certificate amadi trophy ga loinana selgi mana lupali sing tara fangki baga loinana under 16 boys ki winner oikraba Tentha Polo Club na certificate amadi trophy ga loinana selgi mana lupali sing tara amadi runners up tahauraba Samadon Ayangba Polo Club Mongsangai na certificate amadi trophy ga loinana selgi mana lupali sing manga gi mapu oibangamki Sekmai Assembly constituency ki MLA Ais Dingo amadi All Manipur Polo Association ki President Dr. K Sarachandra ga loinana association asigi masak nairaba miyoi kayana ngasi polo tournament asigi loisanbegi thauramatu da saruk yakhi All Manipur Polo Association asinduna chathakiba polo tournament asida polo team kunga mangana knocked out basis ta akanba maongda athoi ehentana ki Kanglaipak Thangta Cultural Association asinduna nongmagi oiba Thangta Festival amang asi Imphal East ki Rairen Patta leiba association asigi hold the pangthokre Ministry of Culture gi mityeng makhada pangthokiba festival asida lamdam asipu malemda masak takliba Thangta gi organization taruk ki sanaroi kayana saruk yaduna performance utkhi Thauramadu da saruk yakiba theater Mirror Manipur gi director Nabaware Panahai kibada Thangta na lamdam asida lauriba thodang asi yamna chawi laisem lon dagi leiraklaba art form asi maitai gi punsi rol yumbal chana kanglon amadi thaksi khasiga tatna thana ba yadraba mari leinai Manipur bu chahi lising ani henbagi puwari semduna South East Asia da
maning tamba lebak ama oina leiba ngamlam liba asi thang ta gi mapanani madugi mathakta Manipur gi chatnarol su thang ta na semlakhibani Hauziki chakhalakpa matam asida thang ta na nongmai gi marakta kari kanagani haina hanthana ngangnari adubu thang ta haibasidi mi hatna banate isa ngak thok chanana batambani maram aduna ariba art form asi mutkidana ba hotna ba haibasi aikhoi khudingmaki thaudang oigadabani haiki Taranithoi suba Khagemba football trophy da AFA Thobal amasung Angel Uripok ani mai pakre Kiamgai Youth Pioneer Club Kiamgai Haibong Makhong na sinduna club asigi sanabungda ngasi sanakiba football tournament asigi ani suba match da AFA Thobal gi sanaroi Omes na match asigi kuntra taruk amadi yangkai matoi suba minute singda panjil ani aduga Susil amasung Priyanda ani na match ki kuntra humdoi amadi nifu manga suba minute singda panjil amamamga chanduna S Cube Uchekonbu panjil mari suinoda maithiba piba ngamki Chathariba football tournament asigi ngasi sanakiba ahum suba match na Angel Uripok na IPS FC Kanchipur bu panjil ani amada maithiba piki match asida mai pakraba Angel Uripok ki sanaroi Jimmy na match asigi kulumdoi amadi yangkai manga suba minute singda panjil ani chankibaga loinana tournament asigi mapan thokraba IPS FC Kanchipur gi amata ngairaba panjil aduna John na chanki Chathariba football tournament asida maming leiba football team tara taret na knocked out basis ta tournament asigi mapu oinana ba athoi ehen tanari tha asigi tara tarukta sanagadaba tournament asigi ahanba match ta BFC Kiamgai amadi SRDC Langthabalga ani suba match na LLK Karam amasung MPTC Pangai anina lamba taunaragani Kunmapan suba Langthabal Kendra Interclub Sports Meet ngasidagi judging inat kanba loop na sinduna loop asigi sanabungda pangthokre Sports Meet asigi mapungoiba thauramama oiriba football tournament asigi ngasi sanakiba ahanba likta NSU Naran Konjil na MRC judging Mairen Khongbu panjil ani amada maithiba piba ngamki Match asida mai pakraba NSU Naran Konjil gi sanaroi Suranjoy amadi Priyojit anina match asigi Ani amasung taratarit suba minute singda panjil amamam amadi match asida maithi horaba MRC judging Mairen Khonggi amata ngairaba panjil aduna match ki kunmari suba minute ta dinku na chanki Sports Meet asigi haudokpagi thauram atuda lamdam atuda leiriba leikai kayagi mausingna thauri chingnabagi thauram amaga loinana chathaki PDS Revenue Consumer Affairs Weight and Measures के Minister Karam Shyam amadi judging inat kanbalup ki President L Lanchan amadi lamdam adugi masak nairaba miyoi kaya nangasi haudokhiba Sports Meet adugi haudokpagi thauram aduda saruk yakhi hayeng Sports Meet asigi makha taba thauram sing pangthoklagani Taratare suba Sena Cup District Level Sub Junior Boys Football Tournament ngasidagi Kakching Wairi Khunjampat Lampak hokre Sena Athletes Organization Kakching na sinduna chathagadaba tournament asi haudokpagi thauram aduda Kakching Municipal Council gi chairperson yauna miyoi kaya na saruk yakhi tournament haudokpagi numit aduda Sau amasung Aifa ani gi marakta ahanba match sanaki match aduda Aifa na Sau bu goal ani shinoda maithiba pikhi Ahom Suba Ima Manisang Memorial State Level 4 Aside Mini Boys Under 35 kg Football Tournament All Team B Uripok Sorbon Thingel Mai Pakre FIFA Under 17 World Cup ki sanaroi Boris Thangjam amadi Khumanthem Ningthoi ngamba anina ahanba oina football sanaba haurakhiba Rising Knowledge Club Khuyathom gi sanabungda ngasi sanakiba ahanba likta
Apollo 11 Sega Road Thauda Bhabok Lekai Amadi ASC Singjamai Kongba Road Anina match asigi apiba matamda Panjil Amata Chanadana match asi draw oikibaga loinana Anisuba Liktana UPC Kurai Thangzam Lekai gi sanaroi S Devana Panjil Amachankraba Matungda DCFC Naurem Tongi sanaroi KI Spike Hombana Panjil Amaga Chanduna match asi su draw oiki Chatharakliba tournament asigi ngasi sanakiba ahum suba ligta RKC team B Khuyathong amadi Thau team A Thangmaiban anina match asigi apiba matamda Panjil amata chanadana draw oikibaga loinana mari suba ligtana all team B Uripok Sorbon Thingel gi sanaroi S Dharmajoyna Panjil ama amadi Naulun Gangtena Panjil ani chanduna UUFC Uripok pu Panjil ahum sinoda maithiba piba ngamki Yengkhom Sanjip ki Senthang Makhada Rising Knowledge Club Khuyathong na Sinduna Club asigi sanabungda chathariba football tournament asida football team tarani pana saruk yari hayeng tournament asigi makhataba league match sing sanaragani Ahanba Haibok T20 cricket tournament Cyclone Thangmaiban Amadi Model Club Chinga Makha Ani Mai Pakre Manipur Cricket Association ki mityang makhada Langthabal Sporting Club na sinduna ngasi ayuk Langthabal Public Ground sana kiba tournament asigi tarani thoi suba likta toss ngamkiba Cyclone Thangmaiban na fielding hana sananaba warep lauki match asigi ahanba inning sana kiba Force Khetrigaon na match asigi apiva over kun yaudana over tarani thoi ga ball mangada wicket taramak turaga supnagi run kun khaktamak lawba ngamki match asigi ani suba inning sana kiba Cyclone Thangmaiban na over ani ga ball mangada wicket ama turaga mai pakpagi run kun ga ma thoi adu lawduna match asi wicket mapanda mai pakpa ngamki Cyclone Thangmaiban gi bowler Vikas na wicket mari lawduna man of the match taki chathariba cricket tournament asigi ngasi nungthil sana kiba tarahomdoi suba liktana toss ngamkiba KIYC Khetri Iril Mapalna match asigi apibo over kun yaudana over taramari ga ball amada wicket taramak turaga supnagi run marfuma thoi khak lawba ngamki match asigi ani suba inning sana kiba Model Club Chinga Makhana over taramari ga ball amada wicket ahum khak turaga Mai pakpagi run marfuni thoi adu lawduna match asi wicket tareta mai pakpa ngamki match asida Model Club Chinga Makhagi bowler Bijoy Kumar na wicket manga lawduna man of the match taki chathariba T20 cricket tournament asida cricket team kunma thoina saruk yari hayeng chathariba T20 cricket tournament asigi makhata league match ani sanaragani Aroibada bulletin asigi headlines amuka hanna miyam da thamsagi Kunmapan suba driver day na lakpada laikhidoba driver singi mafam da ikai khumna bu utpaga loinana tampaki mafam kayada tongan balup kayana numit asibu pangthokli driver singna miyam ki damakta kathokpaga loinana lawriba thongdang singi damakta chakthok jagadabani haina minister K Shyamna hairi Apun bagi saktam sagana na bahonabada Pandit Din Dayal Upadhyaya gi wakhalon tung inba mathau tai haina Chief Minister N Biren na nahauna na fongdorakli Amasung Manipur yauna ngasi leibak asigi mafam sinba tungna nat ki chatnabi amadi lining laison ga loinana Makar Sankranti pangthokli